Henthui biga Lucindaga lai khoiramba lai. Lucinda na tungdala ke haiduna Henthui bigi tungdala lai. Henthui bi tapna chatli. Lucinda magi phone du lauthokuna tungdagi Henthui bigi video nam lai. Lucinda Henthui bi da hairi. Bai tungon thoro. Henthui bi tungdi on thorok tana wangang lai. Kaidoroge bai. On thoro ba aduga khanglani. Henthui bi Lucinda na haibigi matungina on thorai. Lucinda na tungdagi video namlambaduna nokmi wa hairi. Khanglabani aina sitawramani se yare loshalo. Nangna haitrasu loiri namba. Nokmi tung on thoraga wanganglakpadudi khara fajabane amuka hena fajari video se. Ayamte yengi piro. Lucinda phone du pirai. Henthui bi sulawi. Henthui bi video yenglaga nokli. Lucinda na Henthui bi na nokpadu yengduna hairi. Phajadro aina nambade. Henthui bi nokmi khomlai. Phaji nangni nambi banina. Lucina Henthui bi da magi phone du lauduna amuk video yengli Henthui bi da so hairi. Bai khubaja se ngaugi tawi ai. Aina fajaba nate ko filter na fajanba. Filter yaudrusu nang fajai shidi. Yarese lai khoirambane ibani na laise. Lai khoramurashlo. Ado hore lai khorambaloiraga photo namse. Ohiba. Moi ani lai khoramba changkhri. Ngasaidagi William ga tomthen nganba gana moi ani gi mongju yengli. Tomthen nganba nokmi hairi. Hojikki do ngauri. William tomthen nganba da ngakni gingduna hairi. Ha. Masak phajabi mayam thengnaba nangonda hairakpaduna yadraga game na lui haiduna aduga hojiki no piduda ngauriba ngaurade ngaure loire aina soidana koide horen magi tung inarusi mayum khangto usip ho ngihak leraga Lucinda ga Henthui biga su tholai Lucinda na photo nambi gi haiduna Henthui bigi nambiri maikai amada amuk lefali uri tomthen nganbana Henthui bidi yengli du Lucinda na Lucinda Henthui bi da hairi. Bai sidalao ibani manaminase. Henthui bi su Lucinda gi manakta lai. Lucinda na Henthui bi da utli. Tomthen nganbana Henthui bi di yengbagi photo du Henthui bi na tapna hairi. Asidai nupasa nangonda yamunigi. Henthui bi thausadana hairi. Ihari da nangsu atopadi yengboiramne. Asu yam phajabasina aingonda yengi. Moi ani su chatkri. Henthui bi na lai khoiramba loiraga Lucinda ga nokmi wari sanaduna tholakpadu ubada tomthen nganbana photo manam hawi masa khangda. Tomthen nganbana William da haibai moi ani su tung inarei. Lucinda na gari thawi. Henthui bi tungda tongi. Moi gi yum yoramali. Gate green na panba amada thoujin ki gari du. Tomthen nganba ngai hak gingduna lei. Moi changkhraba matungda William da hairi. Bai hojikti yum halase sida nungtege lakadabani. William amuksu hanglei. Asengbai nungsiraba hojiki nupido. Nungsir. Moi ani su yum hankri. Lucinda ga Henthui biga si school hek tamlakpadagi tinnarai. Lucinda di moi adaide school lakpasi lapi Henthui bi hoidagide kaya lapnade. Moi anina class 7 karakpadai Henthui bi hoida lairei. Henthui bi na Kanchipur dai ni Lucinda na hiang thang dai ni. Henthui bi si masak yam fajabo oide kuchu su kulei kuchu ni. Yam ngau banate yam wangde masa parap tawi. Masam sangi yam sangbadi nate. Nolakpada nungsi hek yengbada angang mali. Lucinda de masa yam pabo oide yam noibasu nate chang amada lai. Mi nemi madi masam sangde kuchu ngawi masak fajai. Hek yengbada ahan mali laisabi mapung pharabi. Lucinda dagi Henthui bi na wang baheli. Moi anisi haujik class 9 kari. Koiningba langningba matamni moi gi chahisi. Tomthen nganba ga William ga yum yorei. Room da changlei. Moi anisu angang oiringai gi tinarei. Mapa anisu luna tinai. Tomthen nganba gi family si moi ahomni. William hoi gi su
ahumni moi pulap leminare moi anina class 5 tamlakpadai Tomthen ngan ba masak faji kuchu ngaruk ngawi wangi masapai masamte na kai nupi na ubada ngawna basakta oi game da adum ngawduna lei William su Tomthen ngan ba kyang na bada kai sunopti wangi masak faji chang amada leji kuchu ngawi samdi tung thangbadi teli mamangi masai dudi sangi yengbada adum playboy mali William di nupi mayam koi week khudingi nupi sili moi anisi class 9 tamli leifam na kakwadagini moi ani game sanari wara amale ngayak leraga sanase haiduna every sangduna leithoi William every da thamba story mayam do mathang yenglakpada henthoi bi kisu yaurami maga hanadai every da friend oibani hana masak fajana khangdrasu haujikti khanglei magi marupna ngasai ngauje haiba nupiduni henthoi bigi photo ma thami karimta di ide photo kak thambani ngasai namlakpa photo iramdau mali yengbada machinda hairei yam fajaboi dida Tomthen ngan bana ngawi haiba nupiduni khangbana Tomthen ngan bada korei bai si photo semti yengoni koi photo no yengo aduga khanglani Tomthen ngan bana William ki phone du de yenglei ure mana ngaujaba nupiduni haiba mamon tawna William da hanglei kayarga hange mai kaungja henthoi bining thojam hairaga hangi Tomthen ngan ba search tawi fangli henthoi bining thojam hairaga thoglei account da changi profile log thanami bit yam leitan hairei as profile log ka thamami friend request na tharagi adu hairaga friend request na thachili William da onchin du hairei nang phone du piro William su pirei Tomthen ngan bana henthoi bigi account da changi photo ahum khak thagali amamam changduna yengi photo ahum thagali do amana masak utte amana blur chale amatangni fajana number thagali si William na game tarasi yarse phone piro accept adum tawjarani Tomthen ngan ba William da phone pe amuk game sanakri pung mari makhai tarak padai da Tomthen ngan mana chase haibadai William moi ani lai henthoi bi gi lekai da henthoi bi gi gate tagi mi tholokpa unaba mafam da lei William na gari da nga thadunu lei Tomthen ngan bade lip tuna le tumina wangang da manga makhai tarak padai da Lucinda ka henthoi bi ga gate tagi tholai Tomthen ngan ba hawjik ta da noglei henthoi bi tholokpa du ubada yengbada walking tholakpa mali moi ani Lucinda na uri Tomthen ngan ba leiri do henthoi bi da hairei ba asino pa se ngasai lai khuram pham da nangonde yenglakpadu natro henthoi bi Tomthen ngan ba leiri barom da hai fit yenglei Lucinda da amuk hairei oiramo he moi na leiri sida chalo shila tallimi Lucinda na haiman badai moi ani lae Tomthen ngan ba harawi mana ngaujaba nupinaga mana leiri mom phamlam da lakpaduda nokmi tawduna henthoi bi de yenglei henthoi bi de Lucinda ga ngangna raga lakpanina Tomthen ngan ba ni yenglei ibadu ode moi ani sum lakpana Tomthen ngan ba hoina leiri ba mafam du yorei moi degi khara chet khali Lucinda tung othorak tuni yenglei henthoi bi da amuk hairei mani tu ngasai nu paduni aina haidro yarese chalese moi uraka kaidorage moi ani su chatkri henthoi bi tung onthorak tuni yenglakti Lucinda di tung handuni yenglami William na yenghaning manu piduni yengbiramjei amasinoi ni yenglami Tomthen ngan bana kaidorage da mi masakhangda bai tawrini ibani su chalasi theng moi ni su chakri somda Lucinda na henthoi bi da hairei hawchiki no pado nangonda ngawba mali yariba saide nupi koiramni adugila poiramni wakhalna dolan yam sarati ne saba loi jengai tarakni
Lairik para sila. Yar, watingang dong mo. Ho. Moy ani yum chang lai. William, mama na tap na hai Sangeeta na. Noi ani di yam nungai ne. Tumba phangi theng na tumni. Haugat pa phangi theng na haugali. Tumba hek haugat paga game da adum tawra lai. School phangi chang nai na chatte. Lairik phangi sungpa pa de. Mi oira ni noi ba. Ai khoi sungang ba tandana phana yam di ngang drabani. William na. Mama, para duni. Hayang de. Ngasi di game tawrukhige. Hayang ngakta ni. Noi ani na pa ba di ude. Tamthen ngan bana. Mama, hayang day para giba. Hoy siya. Mama lai duk thagige. Changlo noi ni su. Moy ani changlai. Moy ani si room amada pulap pulli. Tamthen ngan ba. Evi da changlai. Ngasai friend request ta akiba do accept tawrak pra yengi. Tawra amde machinda saurap suli. Friend request si baudi accept tawrak pa yaban. Profile thamas. Natraga friend request accept tawrak rasu profile thamda yaban. Phatte na. William na. Adum accept tawrak jani ba. Tamthen ngan ba nokmi hairei. My crush fatta vi haisin. Kuira roi. Aina nang koi do ba. My crush tagi aigi nupi gi mingtho laktoi ba. As sathin harawi. Magi mawong yengli ba William na hairei. Hana yara kadra khalo. Nupa koira madi fajani na. As adu su chumini. Adu oiru su koira ni aina. Hapta muksi tamthen ngan baga William ga henthoi bioi lekai da adum lai. Pung mga makai da nung tiki waking tholai khangabani na tamthen ngan baga William ga yum dagi pung mari makai da tholai. William ga tamthen ngan baga na ngai duna lei nung tiki henthoi bi waking tholakpa. Lucinda ga henthoi bi ga su waking tholakpa da uribani adum moina leirambado. Ngasi su moi ani waking tholai. Moi gi mapa kara hentokpa ga tamthen ngan bana kawrai. Moi ani su tung onthorei. Tamthen ngan ba moi ani gi manak da changlaktuna hairei. Henthoi bi da munne yengduna. Nangaina every the friend request habado accept toro. Ai ga tang every the nanga friend oi chise. Ai khoi mana ba khai ga de loi friend oi ne. Nangun da haining ba wa yam le. Aduna khangna na sana yam chang mang ne. Friend request accept toro. Nangi every account da chang. Aduga friend request me am lak pai manung da Tamthen ngan blai sang them hairaga hangba ma yauramni adoini. Tamthen ngan ba wa khara du sauning bagi khondok ta hairam laga chatki. Tamthen ngan bana chatki baga Lucinda wangang lai. Is kaino chiki mong du de ki bu ki ne ba yum yo baga friend request to amta accept to bi nangon da haining ba wayam lai haido. Bil bani hoisi tawraki. Moi ani yum changlak paga henthoi bina phone pai duna friend request accept tawi. Tamthen ngan basu yum yora duna phamung de hip duna lei. William na game sana si hanjin hai bani. Adabu tamthen ngan bana ngasi di game sana si hai bi yatri. William atopo mamana baga game sana khrei. Tamthen ngan ba evi changi. Henthoi bina accept tawrak paduda noglai. Message sama thajili. Nang mingse asing ba kai ko ga. Tamthen ngan ba henthoi bi ki maming asing ba khangdri bani. Henthoi bisu online lei bani na message salai. Tamthen ngan bana haini hairam ba wa do hairak chani khanduna. Henthoi bi gawi nangdi. Ai gi di tamthen ngan ba gawi. Adu farisi ngase haini hai ba wa do hairo. Adu gi wa do haina ba na ba da matam khara jangni. Adu nei ba ne su message sanasi. Matang chabada hairake. Hoi. Class kano? 9. Nangdi. Aishu 9. Moi ani 1 month muksure message tanarakpa. Henthoi binong ni di message fajana hande hainer raduna. 1 week muksurak padai maso message fajana halakpani. Message tabase Tamthen ngan bana hana adum tharai. Haujikti henthoi bisu hana tharai. Loina ba nungai ba
Tinaba nungayba oibanina Henthoi-bisu message thaningba poglai. Message sin tawraga halaktaba yaurakpasi Henthoi-bi mamasa matomta pangsauda saugali. Nungdangni ngasidi tomthen nganbana hana message tharai. Henthoi-bisu online lay. Wakarai ka ngasidi. Henthoi-bina kaiwan haro. Henthoi-bi wakalda khalai. Kaiwa oi jana haidusa. Message ka thanaragumse hairadi kamain toba. Talle oiba. Kai boira janone. Hey swar. Message thanaragumse dadi haibidabi. Yamwani ai maga message thanaradi. Mina nushiba hora kando. Henthoi-bi kapningba phaurai. Henthoi-bi wakaldu matomta pungkhanda khanjili. Message thanaragumse hairakadra khanduna su pakhatli. Tamthen nganbana ai nungsi. Henthoi-bisu tomthen nganbagi chatai thoktabana hek message salakpaga ui. Henthoi-bi ngahak tumina lay. Message tu ubada mana khalambana ama oirami tomthen nganbana haire isi. Henthoi-bi ngahak amuk khanduna lay. Phagiro singro maisiba. Henthoi-bi minute mangamuk tumina aduga message salai. Phagira natraga asengbra. Tomthen nganbade khara pakhatna hairakpani. Adubu Henthoi-bina phagi oina khalambaduda amuksu hairai. Asengmani phagi nate aina nungsi. Kiyam kuirege. Nangna lai khurambala punamito. Aina noy taida adum laido. Nangbu yengba phangjagi khanduna lakpani. Laibakna parisu nang adum muba phangi. Aisi hanade nupi koi haiba wakal se khante. Game da dum ngawi. Aidi nupi amu pha koichi. Game da tawrale. Adabu nang thengnabade nangdi koi nangba phawi. Aina nungshiruri. Somda lusinda moi ani message pari. Henthoi-bi di haraubana loiri. Managa nungsiba nupa manguna nungsirambasi. Karamna di harauroi. Nang ay oiraso adum harauni. Aina nungsiba nupana aingwanda nungsirambasi. Nungsida nang aigi laibakta karibu tamlamliba khangba ngamloi. Kanamtana pumnamak isormagi lilani matangna khangni. Losinda Henthoi-bi dalakna bai kaibai hairai nokmi. Ihade komedi nangna nuksijaba minaga nangwanda nuksira leirami. Yam karimna gumsiko nangi sumatam lakhine. Henthoi-bi tomthen nganbagi message amuk halai. Yare aisu nang nungsi. Tomthen nganba mamit ushinduna lay. Message lakpado tasingna kiri yengba. Yaraktradi khanduna. Adubu yengdaba yadabanina mamit tapna panglaktuna yenglai. Uri yare hairiba message tu harawi masu. Yare yajarabado. Makhutna message tu thinduna William da utli. Tomthen nganba message salai. Nangi number piro wari shanasi. Moi anisi message adum nungtigi thanabani. Amana su number hangnade. Henthoi-bisu number tharai. Ngaihakki matung Henthoi-bina paiba phone du kolai. Henthoi-bi kananu yengi. Number save tawde. Tomthen nganba oiramni khangi call receive tawi. Tomthen nganbasu call hek pairakpaga hairai. Aina propose tawbasu yarabanina aige pambado hana khara haige. Aina si haiduna nangbu thawai haibana deko. Khara understand tawna saibane. Hoiba hairo. Ai game da ngawi. Senang bu khangmana draw. Naga message thanabadasu adum haidraina. Nang su adum nangge pambada. Ai kisu thingoi. Ado napaga koirambadi yar. Ai ni yeloi hairina. Ai su aige pambada. Nang su topa thinglakana. Gyan ta dabalai bududi amaga maga tanasi. Ado nang thabaga chatuliradi hana ingod hayo. Kudaka natradi kudaki oirasu nangna sangna kanda haru. Ai sida jali kholina. Ai ni si haiduna
Nang nasat pa thing ni haba nate. Chacho, karim ta hairo. Ay ngonda tong hairam haba ni. Adagi, ay di nuksibasa, private unin tamningi. Wawalaw bu si pamdi. Hauzik matam gi couple sungsa, moy sidaba nate. Ay apambado haba ni. Haide, moy na hauzik koy nare nuksinare haiduna, tek kadum taurisa. Ay gyoy na pamde. Tek taw gumsaba nate. Tek taw rasu, yam tangna, amani tang tawsi. Aduna hena magulay baheli. Adagi, nang na eviga story da, ay photo thamning ba yaurasu, ay ngonda hairo. Adum tek taro. Story da taw gadabda, ay gaming thokpa jaga da, sticker amana khumjiro. Loina nate, mate khaktang ni. Mina ka nano thira asu khangredana. Mathau leitaba mayam amade, adugumadu yenglaga, khatna hange, tokna hange khalakpa yaurokpani. Tamba ngamde. Aina tek taro asu adum kamlakni. Nangi ming mate kama. Yam special na muktang di thamlakni. Aidi ihaw yam thengi. Ahing thenga faw game sanabanina. Nang dingan na hawgali. Aduna nang na hawgat pa matam da hawduro. Mathangda ayukta school chaladi chale chataba namitade aingona call taro. Nungdangda pung 10 faw wari sanase. Adu loiraga nang di tumu. Aina game sanagi. Aina thengna tumasu nang di thengna tumgano. Tumaninde. Nangi apamba mo hairo tarage. Aishu yai nang na haido. Ado nang yam thengna tumgano. Adudi pamde ina. Pungge ata tuminung tige. Ahum madaida. Adudi theng male. Baro daida tum simayana se. Hoi. Ay no school da nong mulakne. Kito balak tuba. School da karam kanda no. Adudi kangde. Aina laknang manamida mada. Lakano. Hoise. Adu nangdi aina sanabada thengdrisi gayino. Game bu kaino. Adum sano. Kaido bay thengdorige. Game sanabada ay suhana sanarame. Hausikti tandana tuwe. Kayino talisa. Oh ne. Hausikti ay Korean da oina ngauraba. Adu game sananingdri. Ngauro ngauro. Nang suna pamba. Ibani amuktang sanabada yabanega. Talle. Pele. Kiri we. Pam jainat. Ay Korean da dum ngaujarige. Game de di oirak to male. Amusana ba hauradi. Ay ko imana ba kaydi. Moina koy banu pisa. Hafta phade adum tokne. Kay ge adude. Moi suloina game da ngawe. Moina koy banu pising dudi saure. Game da dum tawra layena. Wari sana bay matam phajana pi dina. Aduna game sana ba yaroina thingjile. Adudai khatnare, saunare, toknare loire. Chumdro dide. Napiduna saurida. Matam phajana piraktradi masana saurak pataba. Noisu sauning ba phauriduni. Maga koina riba nupiduna Korea da ngaukrena noisu ekta yengba yaroina tawne. Chapmane. Aduna sauna dabida gyan tanasi. Aidi adumai tawdaba natra. Aisu adumai tawdraba natra. It's okay. Nangna nokpa yengningi. Film mamingni. Tumthin ngan basu noklaga. Kaura reidi. Game ta tawba. Lairik param to mandi. Chumbra. Padre. School changlai na chakpra. Chatte. Exam yada udaba kuiri na khara chali. Adudi yaro ibu. Changlai na khara chache. School sa. Nang na tom taro chachu sa. Nate. Ekoi party apun bagay. Nung phadoga chale pula pula. Aina haidu sa. Noi mayam phana bane. Nang nam ta hayo. Noi namana ba khaida. Gyan tanaba. Oyai gero. School sa. Tha amada anirak ahumlak lepati kaide. Sidi hena lep kanu pamde. Oi. Aikoi pulap ngamna badoge. Adu game di. Game su sana bagi matam hairake. Aina haisana ta ko. Oi. Larik su pada bayar. Ayuk na traga nungdang da 30 minute bong hana pana batam. Chang lai na papatam se. Nang di pung kaya da larik page. Ayuk su nungdang su. Nungdang pung kaya da page. Aujik di pung manga dagi tarit fau page da wane. Waking na mga makai da tholo edu de. Mari makai do na chalane.